Thoubal da Miyamngi Numit Nouhounana Pangthokkhre. Miyamngi Numit Pangthoktuna Thoubal District manungda lairiba Praja Miyamngi Award Apen Penda Khangdokpagi Thabak Matam Kuina Lepluraba Matungda District Administration Thoubal na sinduna Miyamngi Numit Thauram Thoubal DC Complex da leiba Counting Hall da ngarang Pangthokkhre. Miyoi cha kayana saruk yaduna DC Thoubal da Apen Penda Award Apa kaya Fongdokhre. Ngarang ayuki pung 13 dagi hauraduna DC Thoubal yauna district asida lairiba tongan-tonganba department kayagi district level official amadi staff kayana saruk yaduna chathakiba Miyamngi Numit Thauram district asigi yamlaba praja section kaya laktuna makhoigi award apa amadi khudong chadaba kaya DC Thoubal da Fongdok DC Thoubal ahantem subasna fongdorakpada matam kuina Miyamngi Apen Penda award apa kari leibage haibadu leibaki irang na maram oiduna Miyamngi Numit asi leblure adubu anauba chahi Englishing ani kun mangana lakpaga loinana Miyamngi damak khanduna Miyamngi Numit asi pangthokpa haubani matung tarakpadasu tha khudingi ahauba thangja khudingi Miyamngi Numit asi pangthoklagani hairi Miyamnasu hairiba numit asida Apen Penda khudong chadaba pumnamak fongdokpa lakpiyu matam kuina lebluraba matungda Miyamngi Numit Pangthokpa asida district asigi imung chamri maudra mangagi yamlaba miyamna makhoi-makhoigi apambasing application form oina thajillai hairi. Panba yabadi ayuki pung 13 dagi hauraga nungthil pung 2 da loisingadaba adu miyoi ka hena lakpana athengba fauba chathaki hairi. Maru oina all age pension fangdaba kaya amadi pegi makhada yum sabinaba haizaba lakpana ayamba oina tawi hairi. Pay scheme gi oinadi yum saba ngamjadaba praja sing masak khangdoknanaba yum-yumda chatuna survey tawbagi thabak athuba matamda hauragani loinana maram chaba miyoi singi damakti scheme asigi makhada athuba matamda yum sananaba hotnaragani hairi ngarangi oina district asigi manungda hangliba relief camp singda leiriba miyoi singi anauba academic session gi textbook sin yenthokle hairi veterinary department gi makhada su cattle insurance kaya yenthokba haure BDO Wangjing Tenthagi Makhada Kudak Talakpa birth certificate kaya pibaga loinana DC office ki maikai dagisu permanent residence na chingba certificate kaya amasu kudakta fanghanba ngamle haina fongdorakhi